Akasvani Imphal Nolini Devi na pau pajari ahanbada maruiba pau Pongnapam amasung People's Chronicle ki office da bomb langsilamba sing pungni punipan gi manung da phana ba dabi tawratuna All Manipur Working Journalists Union amasung Editors Guild Manipur na khongjang sangsin kre khongjang asi Manipur Hills Journalists Union na su sagat kre Raijapal Dr. Nazma Heptula na haidi Raija sida nungnang ningai oiriba wafam di nahasingi marakta drug addict amasung AIDS tagi oirakliba phiba masini Manipur ngarang nauna miyoi nipan COVID-19 positive oikre masi tharaga apunba maseng lesing kunmapan chani mari sure amasung kendra gi mapal thogram mantri na haidi Assam yauna awang numpuk damdam pumbada lambi thongi phibam phagat han bahai basi kendra gi mapung oiba pandam ne Lebak asina malim gilaisat oiriba COVID-19 gi mayukta punna amata oina lanthengnari lamdam sigi miyamna sakang naraba miyoi kaya nasu lanpham asida mai paknabagi damak Akasvani Imphal gi ipaw gi khutangda mipum khudimakna araiba thawong ahum face mask uppa amaga phut taruk lapna na leinaba maimit amadi khutsa toina hamdoktuna tarutana na thamnaba appeal tawri Manipur ki film amsung drama ki director amati actress Brahmasari Mayum Rojina COVID-19 dagi ngakthoknaba miyamda appeal tawratuna hai Mayam pumnamakpo Brahmasari Mayum Rojina ahanba maktada khurumjari COVID-19 laisat asidagi khara sapharabasu sungsoi soidana tawdaba yadraba kanglon ahumsi adumak ngaktuna chatminasi Sarkarna laisat asi thingnaba hotnariba asigi mathakta aikhoi pumnamaksu wakhal taminaduna Tangai phadaba niyom ahumsi ngakna chatminasi aikoina yumdagi mapan hek thorakpaga face mask soidana uppa kaubigano sabon natraga hand wash sizinaduna khutsa sengna toina hamdokpa kaubigano mi amaga gi marakta phut taruki social distancing thamba kaubigano seksin ba haibasina ai isa aikoi gi nungsijaraba imung amadi miyam pumnamakpu laisat asidagi kanba ngamgadoribani mayam pumnamakpu amukka hana khurumjari Haujik mapung oiba pau All Manipur Working Journalists Union Amju amasung Editors Guild Manipur na Pongnapam amasung People's Chronicle gi office da bom langsilamba sing pungni phunipan gi manung da phana ba dabi taksinduna khongjang sangsin kre Imphal gi Manipur Press Club da pangthokhiba Amju gi Emergency General Body miphamna tungan pa warep sing lokhi warip sing atuki manungda pongnapam amadi People's Chronicle gi office da bom langsilamba gi thawung adubu yaning taba phungdokpa Media ta kihan khanghan bagi thawung chatharam liba singna pungni phunipan gi manungda marik chumba wafam amju amadi Editors Guild Manipur da khanghalakadabani haiba yauri Masida natana thaudok asida chenari basing Home Department na pungni phunipan gi manungda phaduna chapchaba thabak lokhatpa haidiba pungni phunipan asigi manungda sinta leptuna wakat mifam chathaba amasung oirakpa phibam adu General Body gi mifam kauraga khanaba haibana singba warep yauri Marak asida Pongnapam amasung People's Chronicle ki office da tha asigi tarahumdoi da bom langsilamba ki thawung adubu Manipur Hills Journalists Union na yaning taba phungdokli Amju amati Editors Guild Manipur na ngarang dagi hauraga pungni phunipan thabak lepagi khongjangda union asina sagwatuna union asigi makhada leiba khabar sing makha taba notice ama thoktriba phawba phongba lepki kani hairi Raijapal Dr. Nazma Heptula na hairi lebak asida haujik oiriba drug ki samasya asi nungnang ningai oiba thawungni mahangna hai drug lalonba thingna bahotna bada kendra sarkar raija sarkar legislature sing amasung civil society organization singna amata oina thamoi singna hotnabagi tangai fadaba lei United Nations Office on Drugs and Crimes ki makhada numit nini sathagadaba online capacity building haudopagi thauramda ngarang wangang bada Raijapal hai Drug lalon ba thingna ba hona bada Manipur sarkar na tungan ba khongthang kaya lokhatle amasung masida chena ba miyoi sing ahak ba sairak pina ba ain sing semle mahangna hai raija sita haujik nungnang ningai oide ba wafamdi naha sing ki marakta drug addict amasung AIDS na oirakliba phibam asini raija sarkar na akibagi masak oiraba leina asi thingna ba akan ba thabak pakhajarbasu HIV amasung AIDS positive oiba mi gi masingdi leptan hingalakli Leina asigi matangda raija asigi civil society organization amasung voluntary health organization singna matam gi oina jila singda miyam bu bhab tahan bagi thoram sing pangthokli
Manipur ngarang nauna miyoi nipan COVID-19 positive oikre masi tharaga apunpa masing 19,700 sure. Raja ki COVID-19 command control room na ngarang numidang wadam thokiba cherol amada hai. Ngarang COVID-19 dagi miyoi tare naba phaduna research tauki. Raja sida haujik phawbada positive oiba apunpa masing 19,700 sure. Masigi manungda miyoi 19,950 naba phaduna research taukre. Haujik active case humputara taruk leidi. Naba phabagi sang na sada marputara nipan dasnik mari taruk ni. Manipur Bidhan Sabha na ngasi Public Health Engineering, Minor Irrigation amasung Fisheries na singpa bibag sangi demand sing sabada puthok tu na khanagani. Selthum ki bibag su puriba Upamukhyamantri Imnam Joy Kumana Election of the 3 Financial Committee ki wafam sabada puthok kani. Tabiriba pawasi Akasbani Imphal dagini. Kendra ki mapal thoram mantri Dr. Harsh Jai Shankar na hairi Assam yauna awang no pok tamdam pumbada lambi thongi phibam phagadan bahaibase kendra ki mapungoi pa pandamni Guwahati da pangmising da wangang bada mahang na hai Bharat amasung Japan na punna chanmina duna skill development amasung karbar gi thabak da senpham kaya thadana ba honari mang na hai Japan ki ambassador Santoshi Suzuki na Assam da lakpa asina Bharat Japan gi mapang asina Bharat da maru oina Assam gi sakhut lambi da kaya yamna ahong ba pirakpa ngambagi haibadugi mami tari Thauram tu da wangang bada Japan ki ambassador Suzuki na hai awang nungpuk lamdam sakhut annaba lebak ani na punna honari Bharat pu 5 trillion economy ohinabagi manglan adu mangphau na hanaba honabada awang nungpuk lamdam sakhut an bahaibasi yamna maktangai fade Uttar Pradesh da Maharashtra Suhel Dev Memorial Sanaba amasung Sitora Lake sangbatnabagi thabak Pradhan Mantri Narendra Modi na video conferencing gi khutangda haujik ngayaki mamangda jatra hunkre Jatra hunbagi thauram asi Maharashtra Suhel Dev ki mapok numit ka mari leinana pangthokpani thauram tuda Uttar Pradesh ki Mukhyamantri Yogi Adityanath saruk yaki Project asi athuba matam gi manungda loisina ba pandam thamli masida Maharashtra Suhel Dev gi murti ama thamgani aduga tourist sing lakhanna bagi tamak tungan ba guest house amasung children park sing semgat chagat kani Marak asida Pradhan Mantri Narendra Modi na video conferencing gi khutang da hayeng Tamil Nadu da oil amasung gas sector gi project sangi jatra hungani amasung Manali da paikhatpa Petroleum Corporation Limited ki project sing jati da kathokani Haksel Mantralay na hairi COVID-19 laichatagi ngakthoknaba leibak asigi beneficiary lakh marphunipan lising tara taruk chahum marphu mangada COVID-19 vaccine mai pakna tika thadokre New Delhi da pangmising da wangang bada Haksel Mantralay ki Joint Secretary Dr. Mandip Bandari na hai COVID vaccine tika thadokiba adugi manung da health worker lakh humpumatoi lising yang khai mari janipan marphutara mari yauri aduga ataina frontline worker singni Mang na hai haujik phawbada COVID-19 ki vaccine kapthokpagi ani suba dose da health worker lising marphutara tare chahum kunthani thoida tika thadokre Marak asida lebak asigi oina COVID-19 tagi naba pharakpagi sangsa da marphutara tare dasmik ani mapan yaure haukiba pung kunmari da miyoi lising mapan COVID-19 tagi naba phaki Sarkar na mathang thadagi ahum suba tangka ki oina lebak asida leiba sahi yangkai gi mathakta leiba miyoi singbo COVID-19 vaccine kapnaba thaurang tawre Paumi singha haktengna unabada Haksel Mantri Dr. Harsh Burden hai lebak asigi miyoi koti kuntaruk lomda COVID laina dagi ngaktuknabagi dama tika thanaba pandam thamli Mahang na hai haujik phawpati lebak asigi oina COVID vaccine tika thabaga mari leinana kanagumba miyoi amata sibagi wafam leitri Loisilakpada COVID-19 dagi ngakthoknaba face mask uppa phuttaruk lapnana leiba khutsa amati maimit tarutanana thamba haiba achamba thawung ohum ase ngakna chapinaba amuk hana ningsingjari aroibada maroiba pau amuk hana Pongnapam amasung People's Chronicle ki office da bom langsilamba sing pungni phunipan ki manung da phanaba dabi tawretuna All Manipur Working Journalists Union amasung Editors Guild Manipur na khongjang sangsin khre Kongjang asi Manipur Hills Journalists Union nasu sagat kre. Rajapal Dr. Nazma Heptula na hairi Raja sida nungnang ningai oiriba wafam di nahasing ki marakda drug addict amasung AIDS ki oirakliba phibam asini. Manipur da ngarang nauna miyoi nipan COVID-19 positive oikre masi tharaga apunba maseng lesing kunmapan sani mari sure amasung kendra ki mapal thoram mantri na hairi Assam yauna awang nupok lamdam pumbada lambi thonggi phibam phagadan bhaibasi kendragi mapung oipa pandamni pauloi jare